India ki election singda mamang da thokiba maruina 2024 ki parliament ki election da su state ki da su thokriba thodok sing asi eagle haina team mama aikogi honorable LOP Rahul Gandhi ni miyang makhana sema ga eagle sina thijalakpa matamda election commission of India amdi state sing election commission singda tauriba thabak thawong singje voter singji sapsana voter singji ki right phangibra asengba voter sing ningtamna vote hadaba phangibra asengba voter sing gi maming krai dum muthalim no thigalakpa matamda election ji swaida amotpa khara leiramane thigalakpa matamda kogi LOP Rahul Gandhi na Hokibet 7 August India Pumbada Congress ki ICC ki the head officer Indira Bhavanda Miam the flash tore. The same Namakidi Masiki election sida particular assembly segment krada particular state chap chana imungam da mi yankayumpu voter oiselamba imungam da aduga voter oiba mi sing du si raina mi ama mangan kiba sugumba silak pani sida masi India yam wana honaraga mazugi file record election commission dagi low roko matamba 7 feet wanga file jingi usalai masigi si hauji India pumda prasada khangan ba tangai fadaba lai maramde India da election da voters singi right si sure to ba haidi huran bai batare aduna aikogi congress amadi like minded team sing hauji law khalai si aikogi vote chore ade amaka kaino carpet Gaddi Chhod in hai Gaddi Chhod ai carpet thadu ga chalo nang gi chokri gi cushion do thadu ga chalo hai bane ba maram di aran ba voter na aran ba torga madu gi pai ba chokri do madu pai ba gi hak lei drive ne ta seno ke masi kana go mana hangi low court ta chat pa ya drai low court ta chat pa dar ga di low court ta sei kya sangani ekoi na dakar lei se voter oi ba mi sing da khangan ba duni da kar lai ji low court ma sana somo to case lokhat chani election commission ji statutory body yamni jagi makoina lokhat pam dok local election no adga tasing no ki election commission na to be thabak thawong da asoi ba ran ba yaw re na opposition na puthok ko matam da kana go political party yamna makoida thawaina makoina manana to man bai mawong da makoina ningdon bom ba do swai da ne ba quran ba na kok na pi ba ha ka da makok da masam da ma ba du na pi ba adi phem du lai na ikoi India ning tamang asi phange 15 August 1947 da phangki badung asi su phange na sahi kya palon tor ko se ning tam ba hat pa kangbu ma to nga lei ri ning tam ba hat pa si masi muthat ri phawdi miyam gi ning tam ba miyam na hatok pa gi rai si kanan pi ge constitution da pui de constitution gi wang ma da thok to khuding mak se constitution gi umbrella manung da pusal ngai hona ba goi tangai fa de ba maduna ta seng namaki mafia kangbu ki type da ta seng namaki particular agenda amgi particular political party amgi particular section amagi society amagi madugi apamba da to butar gadi India se India ki apunba Union of India do madu singna boina thokani na ta sengna ki Rahul Gandhi na haire iba vote chor Gaddi Chhod aidi magi carpet thadu ga chatlo huran ba vote na ka ki do nangi chokri thadu ga chatlo hai ba kholau se masi India pum dan lin han tangai fadaba lai hai. Thank you.